Hi mayam ngarang ningol chakubagi khara hinjang khara thongjakhre atoiba iromba utti champur adubu handakti atauba thongbase ucharake si makhal amane makhal yam le atauba thongbase aina thongbase adubu sigi makhal je khara chamlapna haibidi mahi nga toina ohenbagi alu ga thakta bidako kitang chiri chiri chana ba na kai gino da khoise nga samandana wadana kitang chara sen tawre aduga masi tauna bagi damakta ina phajana machu thille aduga Champrazu kitang sumjalle bhamon amna na hawai agam na haigi champra kitang sumo aduga tawbadane kem kem laupani kaina adu chumbra na isudum tawwe aduga dum sudum tawdi chumdi chumbai tapne aduga madi loiraga khoi thangdara kan dis thae haiba champra sumjalle haiba adumain tawraga aina marinate tawraga tawjare tawbu matamda so khoigi Pakat pamatamda haidi onthok pamatamda kenda na bagi damuta phasana mulhan basam dakar oi side ama aduga na kitang mai se kitang laithare na aduga nakan se onthok pa aduri kahani khogi suken ke loi sukai kai roi ba nga se aduga adumain tawraga ina ngai marumrang adai tilhau ke ke do phasana ngawre aduga masda ina khamen asin base base oina phasana nganghange hawhange na kitang sudum Sintak tau rasuyay na pamakamen simza ani hum phazana hapaga moro atek pusudum hape sar suyay na dubu isa sa de gemta aduna dum phazana ngauba ma se ngai khoi khamen asin baze pulap na mulhan doine basida dum haibadi ngai ising du thak matamda kanon tarok ta na ba khoi taw khatta na ba khamen asin na mun gita di hore ising thalak pa matamda kaimta ura re khamen simba duga be soina phazana la kani ba adagi nang marumrang thaning ba loin thak pa yare sida Thumzu thakpa yai sida dum adagi aduna traga hore mahi thakanda dum thum thakpa yai maina khoina ngasai kahani marumrang sida tej pata ka ke julo in thaksare ko sida de anira hana sok tawroi aduga sidinga ta atoi ba thong hi bai ne ina nga toi ba thong basu nakan da thongi adagi ataw baje smaina khogi napsal le thaw se mai mahi je kang aga smaina tholok pa matam se sida dum akoina ising haiba yarabane adubu aina khara mo hena mulhange na ko ka di ka banate kitang khang sina kitang napsalak paneba aduga phajana smain tora kanda ina ising je haizalani ising je haiba matam sida ising je dum yamlapna haibe ai sida kaina dum mahi nga tani na ba sida ina phadigo kano alu hawai chak amta thaweba adu just simple loina haibadi mahi durang tot pagi ko dumaina kitang chiri chiri chaning godo kaigino de hinjang mathel topasu yawbna de khoise nga da sale bisu sari saning bontre ba adui su sum mathel oina chakko bagi oina yahan dadi nungai te hai bagi yahan badune aduda aduga mahisna phazana khogi sogol lapatan ja se thambirani nang phazana aduga burung sawra aga mahisna mu mulle na hairak pa matam do haibadi yare khoi lauthaba bu yar ba se mahise sigi matang sa nga se adum thakbirani bako nga se tha amatam dang haktang thambirani nga se adu nga se thakpa matam matung dadi mai se laithabi gano dum mai se kano da high hit thambiyo kai gino da ne laitha ta di ne kairak pa yaw bane ba nga se duna lekhatlaga dum thamba aduga manung da na khoi software ga mapan da na krem krem adum lawle bise si oirak toine aduga aina phadigom kai tha es da marumrang kitang thaksal do aroi boina ne aina ne akogi champra se kitang sumjan ba haidi kitang silhaning bagi adubu ka suyam sinde da hawe amna ngarang di atoi ba thong ba du di thum kitang yam dana sigi ataw bu thong bis da loin tai na khre mem haumun dana aduga yamna su ke hani nga du yam fresh oiraga krem krem lawraga hawe ba aduna mayam su sigi style ze ta try to bi yam hawe